ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃ ꯅꯣꯏꯗꯥꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 8ꯇ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯀꯤꯗꯅꯦꯄꯤꯡꯒꯤ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯒ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯣꯏꯗꯥꯗꯒꯤ ꯍꯔꯣꯔꯥ ꯁꯦꯛꯇꯔ 5ꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯃꯨꯖ ꯁꯤꯟꯍꯥ (IPSꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯅꯣꯏꯗꯥꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯅꯣꯏꯗꯥ ꯄꯨꯂꯤꯁꯀ ꯈꯨꯠꯁꯝꯅꯔꯒ ꯊꯥ ꯑꯁꯤꯒꯤ 10ꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯏꯗꯥ ꯄꯨꯂꯤꯁꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯀꯟꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯕꯒ ꯐꯟꯊꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯍꯧꯒꯤꯟꯂꯤꯌꯟ ꯇꯣꯟꯁꯤꯡ ꯑꯃꯁꯨꯡ ꯋꯨꯃꯦꯟ ꯑꯦꯁꯤꯁꯇꯦꯟꯠ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯄꯤ.ꯇꯤ. ꯗꯣꯗꯣꯏ ꯌꯥꯎꯕ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯣꯏꯗꯥ ꯄꯨꯂꯤꯁꯇꯒꯤ ꯂꯧꯕꯒ ꯂꯣꯏꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯉꯁꯤ ꯆꯥꯏꯜꯗ ꯋꯦꯜꯐꯦꯌꯔ ꯀꯝꯃꯤꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫